Pausede yumpham oiba maroiba pau kharab de tawjari nauda lingkhatpa geng khutbu Manipur ngamkhoi kanba front ki chairman Kakching police na phare lamdam segi misam praja kyada kihan khangan bagi thabak chathaduna senkhai thumkhai tawbagi thabak chatharakpa nauna semba geng khutbu Manipur ngamkhoi kanba front MNKF ki chairman ni aibam yoi ama Kakching police na phare aire pharabam yoi asiki mami akoijam Bogiro Ching sahi yangkai apukpa laikitraba eke lokhoi sing kawi tentha khunawdagine miyoi asi nauda lengkhatpa geng khutpu MNKF ki self style chairman ni haire Kakching district police ki SP Yangkhom Victorian Fresh thokpa serol asina hairebadi chapchaba pau ama phangbadagi anang nungthilpung ani rum taba matamda Kakching district ki manung channa Kakching area da laiba misam prajakya tikadar sing businessmen sing amadi sarkar ki tongan ba department kya da Gihan kanganduna sankai thumkai to bagi thabak chatai aibagi pau phangke pawasi phangbadagi Kakching district police ki SP Victoria Yangkhong ki lamjing makhada CDO Kakching ki OC MD Awas Khan head constable L Kunjikeson risingba police team amana thiba humbagi thabak chathaba matamda miyoi asi Kakching ki kongoi bazar manakta liba community hall mayadagi phabane aire Pharaba miyoi asidagi police na demand letter kaya phangle demand letter amana principal Kha Manipur College Kakching amari Thawal College Thawal da address tawtuna sel ki demand tawnaba demand letter singne masida natana miyoi asidagi front asigi blank demand letter ama chairman gi sel Manipur gi ngangkhoi kanpa front gi round sel amade mobile handset amasu recover tawba ngamle polam sing asi CDO team aduna miyoi asigi memta thi bagum bagi tabak chathabada phangbani aire Pharaba miyoi asiki mathakta Kakching police ki mathakta FIR amar register tawbaga loinana makhataba thiba humbagi thabak chadaba aure aike nakalambarom dana hayengdagi namit nini college oja singna mass casual leave lawgadore Federation of Government College Teachers Association Manipur Phegokdana sarkar ki college oja singda tare suba pe pigadabani haida sangchilakliba taragani thoi suba sit in protest ngasi college kya da pangthokre Hada lakhoki bagum February taragani thoi amadi tarahumdaida college oja singna mass casual leave lawgadore khongjang asi Phegokdana mangarak chuba khongjang gi saruk ama oina sangchilakpani ana Phegokta gi general secretary Dr N Somrentrona press ta thadorko serola mana haire serola sna hai ahoki sahi ani henbasi sarkarna oja singda minamba amadi thawai bidapagi thong kya jadhare sarkar da Phegokdana taliba demand asi pibinaba aiba serol ahum lising ani taraga mapanda piki badu thabak to onthokpa amade Chanaba yadaba cabinet ki warip ani 2020 ki February mamang da laukibadu chanaba yaroi Haujik tha taruk khelba phawda cabinet na 2020 ki August tarukta laukibu warip tu order thopidana leire masi kana ki maralno oja sing ki maralli aibasi yafam thokpra aiba wangdu sarkar hanglagle Serula sina makha taribadi sahi ani ki mamang aibadi December lising ani taragani pandagi oja sing na tanduna lakiba dabi asi COVID-19 laisit ki maming da tarichaba UGC gi pe amade regulation lising ani taragani pangi order thoktana leire aduga haujina college gi oja sing strike tawning ba amade mairoi sing wakal khandaba tanba asina amuka hena waruba sounding ba oja sing da phawle aire atopa makha tarakba paw amadana lukhosai jawbo tamba ki CSO singna maral laina basin babu jaring da phangdok tuna moreda wakat mifam phamkhre court na maral leite haiduna thadoraklaba lukhosai jawbo maral laina batampa ki civil society organization CSO singna siliba asi janing de haiduna more ward number 2 mission bank da ngasi lamdam atugi miyamna wakat mifam phamkhre ngasi ayuk pung tara makhaidagi ahum phobok more ward number 2 mission bank da more da leiba women organization mari aibade Kuki Women Union and Human Rights more Gorkha Samaj Samiti more Minority Women Development Organization more Tamil Women Union more na saruk yaduna phamkhebane wakat mifam aduda saruk yakipasing na phangdokhibada court na maral leite airaba phawbada lukhosai jawba maral leina batampa ki CSO kayana silibasi janing de aike Drug ki case ta sena pamiyoy kya jail ki thadokhiba kaya gi mayukta tampa ki CSO singna khongjang amata sangthinba ukhide aduga lukhosai jawba atamna mahaki mayukta khongjang kya sangthilakpa asi yaningde matungda khongjang changthinba taragati more da leiba praja singa khusam naduna akanba khongjang changthingani aina more da leiba women organization singi mo chinduna Romila Mate Kuki Women Union and Human Rights moregi masin chat pamiyoy asina phangdokhe ngasi phamki bo wakat mifam aduda sinaki ba precard singda stop targeting
innocent person, re-appeal all the cases of T.S. Brinda, respected the judiciary averaging Bawai Take. Parikyada aran betobusing matak serak pinaba assembly mifam da kanabinaba desamna poning chingchalakle. Manipur da parikyada aran betobusing matak serak pinaba penhead law assembly Manipur sarkar ki mafam da desamna kyarak an hajarabasu ngasi pabada assembly da puthok piduna kanabidaba asi tasegna nuaite haina ngasi desam ki office da pangthokpa pamising unaba amada desam ki general secretary laisang them lamyan bana phangdokre. Mahagna paumising da phangdokhibadi hauzik chathirba assembly mifamda hirambasigi matangda khanna naina biduna thabak koina pangthoknaba desam gi maikaidagi punging chingchille mahagna hai parikhyada question leak oibida senabasing khongpan chenba invigilator na aranba tawba mahut chilaga parikya thaba mark tempering tawba asina chingba crime sing ase ningthina define tawbiduna masigi chapchapa penalty amalahen baibasi tangai fadabane hauzik phoba penalty sing leitabana baral leitaba amagum leiri aike. Desam na ihek sapong lakpatagi lamdam sida quality education purang nabakon na tunalakle. Desam ge khongjan amadi khongthang kayasu leibak miyam khangna sangchin min na lakhe. Haukiba sahi kya da parikya da question leak oiba kya amasa bhagat ke. Matam chana bari leidaba singda pau piduna mahiroi kya gi ponsi kan ke. Masida natna question leiba jonba da chenaba kya su desam na leibak miyam da puthoki pa phawba leikhre adubo makhoi gi mathakta criminal case amata lokhatana leiriba asibo pena pafong dokhe. Atopa pau amadana Myanmar military na Wong Changa naknaba miyoi mari amagasu phajankre. Myanmar da democracy ki lusingbi Wong San Chubo lebak adugi military na phajinduna thamkiba adugi mayokta haujiksu lebak adugi miyamna mafam kya da lepalaitana protest leptre. Amarom protesters sing da Myanmar ki military na sathagiba thong kya adupa United Nations na akan bamong da janing da phongdokre. Tongan ba mafam kya da sathagiba protest da bank employee kya su thoraktuna sarwyakhe. Amarom US na Myanmar da piramba panamak thingjin khre an agency ki pauna aire. Maragasi da lai khurumpham samaga barfu ganipan regularize tawbada church amada yahundabasi haksana lawe achum. Supreme Court ki jathang matuk in a public place da labor license khurumpham samaga barfu ganipan regularize tawbada church amada yahundabasi haksana lawe an all tribal students union Manipur ki general secretary Andrea na pamisinga unabada phangokre. Adim Jati complex the Liba Achungi office the Pangtoki Paugi Mifam Aduda Old Manipur Christian Organization ki President S. Brim by Faishu Sarawaki, Tauramaduda, Indian Makataki Bada, Kumza Lishik Ani Mapangi September the Supreme Court na Pikiba Jatang Amagibatung Inna, Kumza Lishik Ani Mapangi September Kuntaruki Mamangda, Sakiba Lai Kurum Pamsing Committee Amana Yang Chelaba Matungda, Mafam Hongdokpa, Lokthokpa, Natragan, Ling than Lahenabagi Warip Lonaba, State Government the Kanganke. Yatang adugi matuk ina Manipur da laisang samag marfu ganipan regularized tawbada SARS amada yaroktre thawngasi lining da misang mikhai naibagi thawngni aike aroi da content sing asagi marwai ba pau khara asi ba pau dam jariba Manipur local news YouTube channel lamadi Facebook page asidagi yengbiri bu punam pataka chari channel lesson dam da kana badi subscribe to video sing subscribe tawir maloina na like and share tawbusu ka fi gano punam pu amukhana thaka chari